Ngasigi wari asidi nungsi chanana tinaramba marup anige warini. Makoi anige marakta nupi ama lakpadagi haibadi nupi amana maram oiraga nungsi chanana tinaramba marup adubu nupi amagitamakta minungsi laitana hadokkhibagi warini. Photo asida uriba marup anisigi marakta karamba marupna hatlibano haiba adu wari asi taminaduna khangminarasi. Ngasishu mayamgitamakta hoi entertainment YouTube channel na anauba crime story ama puduna lakchari wari asi mayam puna taminasi aduga wari asi tahanjaba matamda soikilan kiba kaya ama yaurabasu tabiriba mayamna ngakpiu haiba wafam asi thamjaraga wari asi haujarage. Wari asi Hyderabad ta laiba Navin amadi Krishna gi wari ni makoi ani school amatada taminabani hauzik makoi 10+2 tamli yamna nungsi chanana tinaba marupni makoi ani khul thangnabada laiminabani amana amagi yumda lekpa chava tauduna tinarakpa marupni adubu makoi gi punchida nupi ama lakpadagi makoi gi tinaramba marup asi tatkirami. Nupi asi makoi gi class puna taminabani nupi asi gi mamingna Niharika Reddy kawi. Krishna na Niharika bu aduki matik nungsijai pamjai adubu wari asi kanadasu haidoklamde mahakalu na tinariba Navindasu haidoktana matamoi nungda nungsijarami. Krishna gi nungsiba asi Niharikada phongdoklage khanbada phongdokpa ngamlamkide. Krishna na khara ikai thiganba ama oi aduna Niharikaga thengnaba amadi wari sanabada fawba fajana sanaba ngamlamde. Asumna matam khara leiraba matung Krishna na class manungda changlakpa matamda mahaki marup Navinga Niharikaga punna phaminaduna leirami. Makoi anina punna phaminaramba adu ubada Krishna na mathamoida yamna sauningba amadi angakpa phawrami. Makoi anina phaminariba asi kari maramgino khalamki. Krishna na Navinbu koktoktuna wari asi Navinda hanglamki. Navingi paukum tabada Krishna angakpa amadi sauningba phawramki. Aina Niharikabu ahanba uba matamda aigi thamoida nungsiba phawramki adubu aigi nungsibase mangonda phongdokpadi ngamlamkide. Asumna matam sangna wana ngairakpani ngasi aina Niharikada aigi thamoigi wa pumba haiba matamda Niharikanasu aigi proposal adu yabiraki. Niharikanasu aibu matam kuinadagi nungsibiramki. Adugi wa adu tabada Krishna na thajaba ngamlamkide adubu hairiba wa adunadi sauningbana thamoi kairami. Krishna nasu Niharikabu nungsiribani. Krishna gi thamoi manungda achakpa mai amagum chaklamki. Krishna na nungsijaba nupi amabu magi marupna mangondagi matau karamna magi nungsibabu mulibano haiduna magi wakalna khalamki. Adugi matungdagi makoi anigi marup adu khara lapna khirami. Krishna nasu Navinda Niharika se mana nungsi haiba wa asimadi haidoramkide. Asumna Navina Krishna gi mayumda lakpa matamda amadi Navina wari saba matamda Krishna na Navin gi wa adubu thawoina takhiramde. Navina Krishna gi maung adu ubada Navin angakpa phawramki kari maramgino haiba khanglamkide. Asumna matam khara leiraba matung Navin amadi Niharika gi punsi lambi amuka hena chetpa ama oirami. Navin na Krishna bu marup ama lei haiba kauthoklamki. Masigi maramdi Krishna nasu Navin gi wa tabidaba aduga Navin gi punsida Niharika lakiba aduga chanaramki. Adubu ngasisu Krishna gi wakhaldi Navin na magi nungsijaba nupibu mangondagi munkibani haiba wakhal asi natana atai atopa khalamkide. Asumna matam khara leiraba matung makoi gi 10+2 pass out oiramki adugi matung makoi college tongan ba amada admission tawna khirami. Adudagi makoi amuka hena lapthokna khirami. Adubu Navin amadi Niharika gi nungsibadi hanagi adumna adum leiramki. Makoi anigi nungsinaba asi chahi mangamu phajilaklami. Adudagi 2022 yorokpada Navin amadi Niharika makoi anigi marakta khatnaba karisu wa nataba wa macha machadasu saunaba hauroki. Asumna makoi anigi nungsi lambi asi kuina chalamkide. Navin na makoi anigi nungsi panthung yaunaba phana kana honarabasu Niharikana yadabadagi makoi ani break up tawkhirami. Navin yamna nungairamkide haibadi mahakna makoi anigi nungsi panthung yaunaba haibadi Niharikabu magi life partner oinaba
ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯕꯤꯟꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯪꯗꯐꯥꯎ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯕꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯍꯥꯔꯤꯀꯥ ꯑꯃꯗꯤ ꯀ꯭ꯔꯤꯁꯅꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯤ ꯇꯥꯕꯗ ꯅꯕꯤꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯩꯒ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ, ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯀ꯭ꯔꯤꯁꯅꯒ, ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯕꯤꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯣꯏꯍꯜꯂꯝꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯕꯤꯟ ꯅꯤꯍꯥꯔꯤꯀꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛꯍꯟꯅꯕ ꯇꯧꯕ ꯑꯣꯏꯔꯗꯤ ꯑꯗꯨ ꯇꯧꯕꯤꯒꯅꯨ, ꯑꯩ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯔꯤꯀꯥꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ꯫ ꯅꯕꯤꯟꯅ ꯅꯤꯍꯥꯔꯤꯀꯥꯗ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ, ꯑꯗꯨꯗ ꯅꯠꯇꯅ ꯀꯣꯜꯁꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯩꯅ ꯁꯣꯏꯕ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯆꯥꯟꯁ ꯑꯃꯨꯛꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯔꯤꯀꯥꯗꯤ ꯅꯕꯤꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯕꯤꯟꯅ ꯅꯤꯍꯥꯔꯤꯀꯥꯗ ꯀꯣꯜ ꯇꯧꯔꯛꯄ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯌꯥꯝ ꯑꯗꯨ ꯀ꯭ꯔꯤꯁꯅꯗ ꯇꯝꯂꯝꯈꯤ, ꯑꯗꯨꯗ ꯅꯠꯇꯅ ꯅꯕꯤꯟꯅ ꯎꯅꯁꯤ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯈꯤ꯫ ꯅꯕꯤꯟꯅ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯕ ꯑꯁꯤ ꯀ꯭ꯔꯤꯁꯅꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯈꯤ꯫ ꯑꯗꯨꯈꯛ ꯅꯠꯇꯅ ꯀ꯭ꯔꯤꯁꯅꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯈꯤ, ꯃꯗꯨꯗꯤ ꯅꯤꯍꯥꯔꯤꯀꯥꯅ ꯀ꯭ꯔꯤꯁꯅꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯄꯥꯈꯠꯄ ꯃꯌꯥꯝ ꯑꯁꯤꯅ ꯇꯨꯝꯕ ꯆꯥꯕ ꯐꯖꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯈꯜꯗ ꯅꯕꯤꯟ ꯑꯁꯤ ꯃꯈꯣꯏꯕꯥꯅꯤꯒꯤ ꯂꯝꯕꯤꯗꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯝꯈꯤ, ꯃꯗꯨꯗꯤ ꯅꯕꯤꯟꯕꯨ ꯍꯥꯠꯅꯕꯒꯤ ꯋꯥꯈꯜ ꯇꯧꯔꯝꯈꯤ꯫ ꯅꯕꯤꯟ ꯂꯩꯇ꯭ꯔꯕꯗꯤ ꯅꯤꯍꯥꯔꯤꯀꯥ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯁꯅꯅ ꯅꯕꯤꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯅꯕꯤꯟ ꯃꯈꯣꯏ ꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ 17 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2023ꯅꯤ꯫ ꯀ꯭ꯔꯤꯁꯅꯅ ꯅꯕꯤꯟꯕꯨ ꯀꯣꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯍꯥꯔꯤꯀꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯀ꯭ꯔꯤꯁꯅꯅ ꯅꯕꯤꯟꯕꯨ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯕꯤꯟꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯍꯣꯔꯦꯟ ꯑꯩ ꯏꯃꯥꯟꯅꯕ ꯀ꯭ꯔꯤꯁꯅꯒ ꯎꯅꯔꯕ ꯃꯇꯨꯡ ꯀꯣꯂꯦꯖꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯕ ꯃꯇꯨꯡ ꯀ꯭ꯔꯤꯁꯅꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯔꯨꯝ ꯑꯃꯗ ꯅꯕꯤꯟꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯁꯟ ꯀꯧꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯍꯥꯔꯤꯀꯥꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯅꯗꯨꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀ꯭ꯔꯤꯁꯅꯅ ꯏꯪꯊꯅꯕ ꯃꯄꯥꯟꯗ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯅ ꯅꯕꯤꯟꯗ ꯈꯣꯜ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝꯗ ꯅꯕꯤꯟꯗ ꯌꯨ ꯈꯔ ꯍꯦꯟꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀ꯭ꯔꯤꯁꯅꯅ ꯅꯕꯤꯟꯕꯨ ꯏꯟꯊꯨꯔꯝꯈꯤ, ꯑꯗꯨꯒ ꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯈꯧꯔꯤꯗ ꯃꯦꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯕꯤꯟꯅꯁꯨ ꯉꯥꯛꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯉꯁꯥꯏ ꯀ꯭ꯔꯤꯁꯅꯅ ꯃꯉꯣꯟꯗ ꯌꯨ ꯈꯔ ꯍꯦꯟꯅ ꯄꯤꯊꯛꯄꯗꯒꯤ ꯅꯕꯤꯟꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯅꯅ ꯃꯈꯧꯔꯤ ꯃꯦꯠꯄꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯅꯕꯤꯟꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤ, ꯑꯗꯨꯒ ꯀ꯭ꯔꯤꯁꯅꯅ ꯂꯩꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯕꯤꯟꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯛꯆꯥꯡꯒ ꯀꯣꯛꯀ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯕ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯅꯤꯍꯥꯔꯤꯀꯥꯗ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟ ꯑꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯕꯤꯟꯒꯤ ꯈꯨꯠꯁꯥ ꯀꯛꯊꯠꯂꯤ, ꯃꯤꯠ ꯀꯣꯊꯣꯛꯏ, ꯆꯤꯝꯕꯥꯜ ꯀꯛꯊꯠꯂꯤ, ꯑꯃꯗꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯔꯠ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯐꯥꯎꯕ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯐꯣꯇꯣ ꯀꯥꯞꯂꯒ ꯅꯤꯍꯥꯔꯤꯀꯥꯗ ꯑꯃꯨꯛ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯀꯛꯊꯠꯂꯕ ꯄꯥꯔꯠ ꯃꯌꯥꯝ ꯑꯗꯨꯅ ꯀ꯭ꯔꯤꯁꯅꯒꯤ ꯕꯦꯒꯇ ꯍꯥꯞꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯈꯔ ꯂꯥꯞꯅ ꯆꯠꯂꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯃꯌꯥꯝ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯂꯕ ꯐꯥꯎꯕ ꯑꯀꯤꯕ ꯌꯥꯎꯗꯅ ꯀ꯭ꯔꯤꯁꯅꯅ ꯃꯐꯝ ꯀꯌꯥ ꯀꯌꯥꯗ ꯆꯠꯇꯨꯅ ꯀꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏꯔꯝꯈꯤ, ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯕꯤꯟꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯅꯕꯤꯟ ꯌꯨꯝꯗ ꯍꯜꯂꯛꯃꯟꯗꯕꯗꯒꯤ
ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯁꯅꯅ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯀ꯭ꯔꯤꯁꯅ ꯖꯦꯜꯗ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯍꯥꯔꯤꯀꯥꯅ ꯍꯥꯟꯅ ꯈꯪꯉꯕ ꯐꯥꯎꯕ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯅ ꯅꯤꯍꯥꯔꯤꯀꯥꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯀ꯭ꯔꯤꯁꯅꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤꯗꯃꯛ ꯍꯁꯟꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯔꯤꯀꯥꯗꯤ ꯂꯣꯀꯦꯜ ꯀꯣꯔꯠ ꯑꯃꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯍꯁꯟ ꯖꯦꯜꯗ ꯂꯩꯔꯤ꯫ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫